LAMDAM asida HOUJIK demographic imbalance THOKHANLIBA se illegal immigrants sing Chahi Kayagi Mamangdagi Khundaduna Leihanlambadagini HAINA ex-Chief Minister NONGTHOMBAM BIREN PHONGDORAKLI Magna social media platform oriba X da document share tauraduna thagalakpa post samada mahakna hai manipur na mapung fawa state ama oidringai dagi hauna mari lenaba singi ayaba yaudana refugee singna naronda changlaktuna khundaki Inkumza lising amaga chamapan homfugi loiramdai dagi lising amaga chamapan homfudra fawda LAMDAM asida refugee imung lising amaga chamanga rom sangsilakpada ahoina dum mating pangki haibadu documents singa sinatakle MPs Government Department Refugee Association singi tungan ba letters singi matung inna Manipur da masing yamlaba refugee sing present oiri takle adugumlaba letter amada former MP Paukai Haukifna Ministry of State for Home Affairs KC Panda Manipur da listing amaga chamapan Homfuttaretagi refugee imung lising amaga chamanga leire haina iki masina isu asi kayam kuire habasu utli hariba imung sing adu kari tawkhre makoigi generation kayam yam khatkhrbage habadu miyam da ningthina takthokri masida natana chei khara sida demographic structure kayam kaitharaklabage habasu miyam na khangnare wafamasi araiban nate isu asi aduki matik luri ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯒꯤ ꯗꯃꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯁꯤꯕꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯀꯥꯏꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯄ ꯅꯠꯇꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯤ